ꯑꯗꯣꯝꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯄꯣꯔꯠ ꯅ꯭ꯌꯨꯁ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯌꯣꯜꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕ ꯈꯨꯗꯣꯜ ꯆꯌꯣꯜꯁꯤꯒꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗꯝ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 22 ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆ ꯑꯃꯗ ꯃꯅꯤꯄꯨꯔꯅ ꯇꯥꯃꯤꯜ ꯅꯥꯗꯨꯕꯨ 5-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯍꯦꯔꯣ ꯁꯦꯅꯤꯌꯔ ꯋꯨꯃꯦꯟ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯐꯥꯏꯅꯦꯜꯒꯤꯗꯃꯛ ꯆꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯠꯆ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯒꯣꯜ ꯆꯟꯈꯤꯕꯁꯤꯡꯗꯤ ꯗꯌꯥ ꯗꯦꯕꯤꯅ 14 ꯁꯨꯕ, 39 ꯁꯨꯕ, 84 ꯁꯨꯕ, ꯕꯂꯥ ꯗꯦꯕꯤꯅ 10 ꯁꯨꯕ ꯑꯃꯗꯤ ꯑꯥꯏ ꯄ꯭ꯔꯃꯦꯁꯣꯔꯤꯅ 35 ꯁꯨꯕ ꯃꯤꯅꯤꯠꯇ ꯆꯟꯈꯤꯕ ꯒꯣꯜꯁꯤꯡꯅ ꯐꯥꯏꯅꯦꯜꯗ ꯔꯦꯜꯋꯦꯁꯀ ꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥꯅ ꯍꯣꯁ ꯑꯣꯏꯈꯤꯕ ꯎꯖꯕꯦꯀꯤꯁꯇꯥꯟꯒ 1-1ꯗ ꯗ꯭ꯔꯣ ꯆꯠꯇꯨꯅ ꯃꯦꯟ ꯔꯥꯎꯟꯗꯒꯤꯗꯃꯛ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯠꯆ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯒꯣꯜ ꯆꯟꯈꯤꯕꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯥꯔꯊ ꯁꯤꯡꯅꯤ꯫ ꯑꯁꯥꯝꯒꯤ ꯗꯤꯃꯥꯄꯨꯔꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕ 23ꯁꯨꯕ ꯕꯣꯗꯣꯂꯦꯟ ꯒꯥꯂꯥꯟꯁ ꯋꯥꯔꯜꯗ ꯀꯞꯀꯤꯗꯃꯛ ꯁꯔꯨꯛ ꯌꯥꯕ ꯆꯠꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯔꯈꯣꯛ ꯌꯨꯅꯥꯏꯇꯦꯗ ꯑꯦꯐ.ꯁꯤꯅ ꯗꯤꯃꯥꯄꯨꯔꯁꯤꯗ ꯊꯨꯡꯈꯤꯕꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯐꯪꯈꯤ꯫ ꯑꯃꯗꯤ ꯅꯧꯅ ISLꯗ ꯆꯪꯂꯛꯈꯤꯕ ꯍꯥꯏꯗ꯭ꯔꯕꯥꯗ ꯑꯦꯐ.ꯁꯤꯒꯤ ꯂꯣꯒꯣ ꯂꯣꯟꯆ ꯇꯧꯕꯒꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏꯅ ꯐꯪꯈꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19 ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯃꯦꯠꯆ ꯑꯃꯗ ꯏꯟꯗꯤꯌꯥ ꯌꯨ-18 ꯇꯤꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯗ꯭ꯔꯣ ꯆꯠꯇꯨꯅ ꯁꯥꯐ ꯌꯨ-18 ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈꯤ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯅ ꯅꯥꯒꯥꯂꯦꯟꯒ ꯗ꯭ꯔꯣ ꯆꯠꯇꯨꯅ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯒꯤ ꯅꯣꯔꯊ ꯏꯁꯠ ꯖꯣꯟ ꯀ꯭ꯋꯥꯂꯤꯐꯥꯏꯌꯤꯡ ꯔꯥꯎꯟꯗꯒꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈꯤ꯫ ꯅꯦꯔꯣꯀꯥ ꯑꯦꯐ.ꯁꯤꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒ 2019-20 ꯁꯤꯖꯟꯒꯤꯗꯃꯛ ꯁꯦꯠꯅꯅꯕ ꯌꯨꯅꯤꯐꯣꯔꯝ ꯌꯦꯟꯊꯣꯛꯄꯒꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏꯅ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯒꯣꯜ ꯀꯤꯄꯔ ꯕꯤꯁ꯭ꯋꯖꯤꯠꯄꯨꯅ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯑꯃꯗꯤ ꯊꯣꯛꯆꯣꯝ ꯖꯣꯟꯁꯟꯕꯨꯅ ꯚꯥꯏꯁ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯅ꯭ꯌꯨꯁꯇ ꯌꯥꯔꯈꯣꯛ ꯌꯨꯅꯥꯏꯇꯦꯗ ꯑꯦꯐ.ꯁꯤꯅ ꯏꯁ ꯕꯦꯡꯒꯥꯜ ꯑꯃꯗꯤ ꯆꯥꯆꯦꯜ ꯕ꯭ꯔꯗꯔꯁꯇ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯊꯣꯛꯆꯣꯝ ꯅꯥꯎꯕꯕꯨ ꯁꯥꯏꯟ ꯇꯧꯕꯒꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏꯅ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯌꯥꯔꯈꯣꯛ ꯌꯨꯅꯥꯏꯇꯦꯗ ꯑꯦꯐ.ꯁꯤꯒꯤ ꯑꯍꯥꯟꯕ ꯃꯦꯆꯀꯤꯗꯃꯛ ꯍꯌꯦꯡ ꯑꯁꯥꯝꯗ ꯁꯥꯟꯅꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 23 ꯇꯨꯏꯁꯗꯦ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯅꯦꯔꯣꯀꯥ ꯑꯦꯐ.ꯁꯤꯅ ꯇꯥꯝꯆꯣꯟ ꯇ꯭ꯔꯣꯐꯤꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯀꯪꯂꯩꯆꯥ ꯑꯦꯐ.ꯁꯤꯕꯨ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯍꯦꯔꯣ ꯁꯦꯅꯤꯌꯔ ꯋꯨꯃꯦꯟ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯃꯗ ꯃꯅꯤꯄꯨꯔꯅ ꯔꯦꯜꯋꯦꯁꯕꯨ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒꯤ ꯇ꯭ꯔꯣꯐꯤ ꯄꯨꯗꯨꯅ ꯏꯝꯐꯥꯜꯗ ꯍꯜꯂꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯦꯆ ꯑꯁꯤꯗ ꯕꯂꯥ ꯗꯦꯕꯤꯅ 67 ꯁꯨꯕ ꯃꯤꯅꯤꯠꯇ ꯆꯟꯈꯤꯕ ꯒꯣꯜꯅ ꯃꯅꯤꯄꯨꯔꯅ ꯃꯥꯏ ꯄꯥꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯗꯤꯃꯥꯄꯨꯔꯁꯤꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯔꯈꯣꯛ ꯌꯨꯅꯥꯏꯇꯦꯗ ꯑꯦꯐ.ꯁꯤꯅ ꯁꯟꯔꯥꯏꯖ ꯁ꯭ꯄꯣꯔꯠ ꯀ꯭ꯂꯕꯄꯨ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯆ ꯑꯗꯨꯗ ꯌꯥꯔꯈꯣꯛ ꯌꯨꯅꯥꯏꯇꯦꯗ ꯑꯦꯐ.ꯁꯤꯒꯤꯗꯃꯛ ꯒꯣꯜ ꯆꯟꯈꯤꯕ ꯑꯗꯨꯗꯤ ꯄꯥꯏꯃꯤ ꯀꯁꯥꯅ 32 ꯁꯨꯕ ꯃꯤꯅꯤꯠꯇ ꯑꯦꯁꯤꯁ ꯇꯧꯔꯛꯈꯤꯕ ꯕꯣꯜ ꯑꯃꯗ ꯖꯨꯂꯤꯌꯜ ꯀꯦꯁꯤꯡꯅ ꯒꯣꯜ ꯆꯟꯈꯤ꯫ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤ ꯗꯤꯃꯥꯄꯨꯔꯁꯤꯗ ꯆꯠꯊꯔꯤꯕ 23ꯁꯨꯕ ꯕꯣꯗꯣꯂꯦꯟ ꯒꯥꯂꯥꯟꯁ ꯋꯥꯔꯜꯗ ꯀꯞꯀꯤ ꯃꯅꯨꯡ ꯆꯟꯅ ꯌꯥꯔꯈꯣꯛ ꯌꯨꯅꯥꯏꯇꯦꯗ ꯑꯦꯐ.ꯁꯤꯅ ꯁꯔꯨꯛ ꯌꯥꯕꯅꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 15 ꯋꯦꯗꯅꯦꯁꯗꯦ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯏꯟꯗꯤꯌꯥ ꯌꯨ-18 ꯇꯤꯝꯅ ꯁ꯭ꯔꯤꯂꯪꯀꯥ ꯌꯨ-18 ꯇꯤꯝꯕꯨ 3-0ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯒꯤ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯦꯆ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯒꯣꯜ ꯆꯟꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯒꯣꯔꯀꯤ ꯔꯠꯅ 65 ꯁꯨꯕ, 90+2 ꯁꯨꯕ, ꯑꯃꯟ ꯁꯦꯇ꯭ꯔꯤꯅ 90+5 ꯁꯨꯕ ꯃꯤꯅꯤꯠꯇ ꯆꯟꯈꯤꯕ ꯒꯣꯜꯁꯤꯡꯅ ꯏꯟꯗꯤꯌꯥꯅ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 15 ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯌꯣꯛꯇ ꯁꯥꯟꯅꯒꯗꯕ
FIFA World Cup qualifying matchꯀꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤ ꯍꯦꯗ ꯀꯣꯆ ꯑꯥꯏꯒꯣꯔ ꯁ꯭ꯇꯤꯃꯦꯛꯅ ꯃꯤꯑꯣꯏ 28ꯅ ꯁꯥꯕ ꯄ꯭ꯂꯦꯌꯔ ꯂꯤꯁ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯤꯁ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯥꯔ ꯄ꯭ꯂꯦꯌꯔ ꯎꯗꯟꯇꯥ ꯃꯊꯟꯇ ꯌꯥꯎꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 16 ꯊꯔꯁꯗꯦ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯃꯦꯆ ꯑꯃꯗ ꯌꯥꯡꯈꯣꯡ ꯌꯨꯅꯥꯏꯇꯦꯗ ꯑꯦꯐ.ꯁꯤꯅ ꯕꯍꯨꯡꯈꯥꯕꯨ 4-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯥꯡꯈꯣꯡ ꯌꯨꯅꯥꯏꯇꯦꯗ ꯑꯦꯐ.ꯁꯤꯅ ꯑꯁꯥꯝꯒꯤ ꯗꯤꯃꯥꯀꯨꯁꯤꯗ ꯆꯠꯊꯔꯤꯕ 24ꯁꯨꯕ ꯕꯣꯗꯣꯂꯦꯟ ꯀꯂꯥꯟ ꯒꯣꯜꯗ ꯀꯞꯀꯤꯗꯃꯛ ꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18 ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯁꯥꯐ ꯌꯨ-18 ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯃꯦꯆ ꯑꯃꯗ ꯏꯟꯗꯤꯌꯥ ꯌꯨ-18ꯅ ꯃꯥꯜꯗꯤꯚꯁ ꯌꯨ-18ꯕꯨ 4-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤꯒꯤ ꯅꯣꯔꯊ-ꯏꯁ꯭ꯠ ꯀ꯭ꯋꯥꯂꯤꯐꯥꯏꯌꯔ ꯃꯦꯆ ꯑꯃꯗ ꯃꯦꯘꯥꯂꯌꯥꯅ ꯃꯅꯤꯄꯨꯔꯕꯨ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯃꯥꯏꯊꯤꯈꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯆꯪꯕ ꯉꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯈꯤꯕ ꯄ꯭ꯔꯤ-ꯁꯤꯖꯟ ꯃꯦꯆ ꯑꯃꯗ ꯑꯀꯤꯁꯇ ꯇ꯭ꯔꯥꯎ ꯑꯦꯐ.ꯁꯤꯅ ꯔꯥꯎꯕꯨ 3-1ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 19 ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯄ꯭ꯔꯤ-ꯁꯤꯖꯟ ꯃꯦꯆ ꯑꯃꯗ ꯅꯦꯔꯣꯀꯥ ꯑꯦꯐ.ꯁꯤꯅ ꯔꯥꯎꯕꯨ 4-2ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯦꯖꯅ 2K+ ꯂꯥꯏꯛ ꯇꯧꯔꯛꯄꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫